Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Public Examination Prevention of Unfair Means MMN Bill Lisingani Kuntaruk Sangsat na pass tawkre Pradhan Mantri na hairi laibag asda miyam na thajaba parikha gi mawong mato ama semnaba sarkar na lepa laitana thabak paikhatli Sangsat na Public Examination Prevention of Unfair Means MMN Bill Lisingani Kuntaruk pass tawkiba adubu Mukhyamantri Yumnam Khemchana singthaningai oba khongthang amani hairi amasung Commonwealth Games ta ngasi Manipur gi boxer Mandengmam Jadumani Singh kilogram 55 gi boxing ki semi final sanagani Public Examination Prevention of Unfair Means MMN Bill Lisingani Kuntaruk Sangsat na ngarang pass tawkre Rajya Sabha na ngarang bill adu ayaba pikibani Lok Sabha na hanana ayaba pikrabani Lunch matungda sabagi mifam hek phambaga Kendra gi Personal Public Grievances amasung Pensions ki Rajya Mantri Dr. Jitendra Singh na bill adu move tawki Sabagi Chairman CP Radhakrishnan na bill adu khananaba pung 3 ki matam piki Khanabagi paukum piraduna Dr. Jitendra Nahai Sarkar asna laibak asda education system da awonba puraknaba amadi paper leak oiba thingnaba thawrang kaya paikali manghai laibak asda AIMS Hospital taretegi kunithoi de hengale masigi mathakta medical seat masingsu hengale manghai National Education Policy lisingani kun asi haukiba chahi tara asda khwaidigi achowa awonba ama puraknabani Khanabagi paukum piringaida birodhi sadasya singh sabhadagi mapan thokki Pradhan Mantri Narendra Modi na hairi laibak asida miyam na thajaba parikha gi mawong mato ama semnaba sarkar na lepa laitana thabak kaya marum paikali video message amada Siri Modi na hai haukiba chahi kaya asida Rajya Sarkar sing amasung Kendra Sarkar na paper leak oibagi samasya sing mayok na duna lakli masina mahiroi singi tungi punsida achowa singnaba ama oirakli Pradhan Mantri na hai hiram sing asi munna khalaba matung laibak asida mahima sing amasung parikha gi mawong matawda awonba ama purakpagi tangai phadaba lakle Sangsana bill pass tawduna ain ge ba akanba thabak lokhatlagani mahang na hai parikha gi mafia singi mathakta technology da yumpham oiba parikha gi mawong mataw akanba anti paper leak law amasung akanba thabak lokhatuna mahiroi singna wana hona jarapa sing ngak senduna thamnaba Viksit Bharat ama oinbagi yumbi adu hena chesil halagani Sri Modi na hai फिर से कोई पेपर माफिया पेपर लीक करने वाली गैंग देश के बच्चों के भविष्य के साथ खिलवाड़ करने वाली गैंग उनको बख्शा नहीं जाएगा इसलिए कठोर कानूनों की भी जरूरत है हम संसद में बिल लेकर के गए थे और आज दोनों सदनों ने इस कठोर कानूनों वाले प्रावधानों वाले इस बिल को पास कर दिया है अब विश्वस्त परीक्षा पद्धति की दिशा में जाने में एक महत्वपूर्ण काम पूर्ण हुआ है काम आगे भी चलता रहेगा हम ऐसी परिस्थितियों को लंबे समय तक नहीं चलने देंगे इस विश्वास के साथ साथियों आइए हम सब मिल करके विकसित भारत के स्वप्न को पूर्ण करने के लिए कंधे से कंधा मिलाकर के चले Sangsat na ngarang Public Examination Prevention of Unfair Means Amendment Bill Lising ani kuntaruk pass tawkiba adubu Mukhyamantri Yumnam Khemchana singthaningai oiba khongthang amani hairi Social media ta thagapa warol amada Mukhyamantri hai niyom chumna manung mapan phauna amasung miyamna thajaba yaba parikha gi mawong mataw ama oinaba honabada masina achowa khongthang ama oiragani awonba asina parikha gi integrity hena mapangal kangkhat anbaga loinana mahiroi lak kaya marungi aningba apamba adu ngaktuna thamlagani mangnai Pradhan Mantri Narendra Modi gi luching makhada Bharata education ecosystem gi mapangal lepa laitana kangkhalakli Handak ta laibaki konung Delhi da mahiroi singa chathakiba khongjangda police na pellet gun sinabadagi soklaba mahiroi singda ana layengi tengbang pinaba Supreme Court na Delhi Sarkar da pauktak pikre Chief Justice Surya Kana luchingba judge ahungi bench amana hiramasigi matangda wakat tar matung rai adu takibani wakat adu khanabada bench asinahai karigumba hiram kharada police na pellet gun sinabagi ayaba piri tabiriba pawasi Akasbani Imphal dagini Commonwealth Games ta Bharat na haujik phawada sanagi takaman ahum lupagi tara amasung senjengi mari punna takaman tara tare pangduna medal teligi tara suba mafam da leiri Australia na sanagi yankai matoi lupagi kunmari senjengi kuntra manga punna takaman sama tara pangduna ahan bada
amasung England na sanagi 15 yaw na punna takamani yang 75 pangduna anisuba mapamda leiri. Neeraj Chopra, Rohit Yadav amasung Yasbir Singh nupagi javelin throw gi final gi dama qualify ore. Bharat na ngarang para athletes ta Dilip Mahaduna nupagi meter samagi T47 final da sanagi takaman lauki. Nupi gi kilogram marfu taruki weightlifting da Maibam Martina Devi manga suba mapam da lehaure. Manipur ki boxer Mandengbam Jadumani Singh kilogram yankai manga gi semi final da Namibia gi Philip Hosek pa sanagani. Nupi ki kilogram yankai mari gi boxing da Priti Pawar ngasi semi final sanagani. Nupa ki kilogram marfu gi semi final da Ankush Yadav semi-final sanagani. Nupi ki kilogram yankai tereta Jasmine Lamboria kilogram humbudra ki kangupta Arundhati Chaudhary su semi-final sanagani. Nupi ki kilogram humbudrang manga ki kangupta Lablina Borgohain hausing haki matungda semi-final sanagani. Manipur Police na ngarang Imphal West Zilla gi Lampel Police Station gi manung chanelaiba Rims Hospital manaktagi aina thingkraba laloglup KYKL gi mioi ama fare mahak miam degi nam haduna sel khaibada chenaba mioi ni hari. Manipur Police ki paun hai Manipur Police ki kangbu amana Senapati Zilla gi T Kulenda hangba check post achat ok sing check tawbuda mioi ama heroin kilogram ama gram chama kungronga phaki. Brookdale Higher Secondary School ki mahiroi sinarang Senapati Police Station da satuna police ki thabak thawong sing karamna sathabagi haibadu yengsin ki police na case karamna register tawni thijin humjin bagi thabak sing karamna sathabagi haibadu mahiroi sing da khangan ki. Amarumda sahi ama chupna chathagadaba Rashtriya Ekta Divas palanga mari lenana manga suba IRB Singarel na ngarang Kangla Singarel da leiba Laisemba Mahikol da Community Outreach Program pangthokre maduda mahiroi sani hemna saruk yaki. Pradhan Mantri Narendra Modi na ngarang Parliament House ta Arunachal Pradesh amasung Nagaland gi sangsad sadasya singa unakre. Social media da thagapa warol amaja Sri Modi hai unaba aduda raija ani asida haujik oiriba ising isau gi matang da wafong kya khanagi. Pradhan Mantri hai ising isau gi awaba mayonariba adu thenanaba Kendra Sarkar na mari leinaba raija singa punna thabak tawminagani. Ngasi phongba paukchi singi maruiba pauksing gi damak haujik Okram Umadini leire Umadini. Thagachari Rajesh. Ngasi pausi singda phongna riba pausing gi headline amaga manadre. Manipur gi petroleum transporter sing steering paiba leptuna khongjang sangsil lagani haiba pau asi Tamenglong da phongba Ganfew Mel amasung Poknafam Sanalaibak Naharol gi thaudang Sangai Express English edition gi ahan headline tawri pau asi Manipur Mel da anishuba headline tawri pau asi atai pauche singda su phongba thengnare. UNC gi economic blockade leptana chathari Kuki gi counter blockade su chathari Imphal da wari sananaba UNC da laingak na matam thakre haibasina Sangai Express Manipuri edition gi ahan headline tawri pau asi Sangai Express English amasung Tamenglong Times da anishuba headline tawri Village Guard hat khibagi thawongbu nagagi body singna yaningdaba phongdorakpa Khaupum PS da case lokhatlamdaba mihat adugi matangda khongjang sangsin khibagi pau Tamenglong Times People's Chronicle huyanlan paugi ahan headline tawri pau asi Poknafam amasung Naharol gi thaudangda anishuba headline tawre Naga taba mafam singda Central Security Force na operation chathakhiba adubu UNC na yaningdaba phongdorakpagi pau Hills Hornbill Express ta ahan headline tawri pau asi People's Chronicle da anishuba headline tawre Manipur gi ahan ba UIDAI Aadhar Office hangdokre haibasina Manipur Mail gi ahan headline tawri pau asi atai pauche singda su phongba thengnare China na airbase anida G20 fighter taranithoi rom India gi ngamkhairom da onsinduna thamle haiba paw asina huyanlan pawgi anishuba headline oiri security na ngak senduna Senapati tamna gari sing National Highway 2 gi kangpokpi da kuki singna lut tawkhre haiba paw ama Ganfew Mel gi anishuba headline oiri Bitiang Naga village da chathakiba attack adubu NWU na yaningdaba phongdorakpagi paw Hills Hornbill Express gi anishuba headline oiri Minister Taret Haptabagi Saunaraktanaba MLA Kharada Department Sing Yangsinnaba Sinarabra Haibagi Wahang Lakli Haiba Pau Amasung Masiga Manaba Pau Poknafam Amasung People's Chronicle gi ahanbalamai da phongli Manipur gi person with disabilities ki chada yangkhai yauna disability certificate paidri haiba social welfare director gi wafam ama sanalaiba ki ahanbalamai da phongli Rajesh Thagachari Umadini
अरोइबदा मरोइबा पाव पब्लिक एग्जामिनेशन प्रिवेंशन ऑफ अनफेयर मीन्स एमेंडमेंट बिल लिसिंग अनि कुंतरु संसद न पास तौकरे प्रधानमंत्री न हाइरी लेबाकस्त मियाम न थाजबा परीक्षा की मओंग मतो अमा सेमनबा सरकार न लेप लेतना थबक पाइकटली संसद न ngarang पब्लिक एग्जामिनेशन प्रिवेंशन ऑफ अनफेयर मीन्स एमेंडमेंट बिल लिसिंग अनि कुंतरु पास तौकिबा अदुबु मुख्यमंत्री युमनांग खेमचाना सिंथानिंगाय ओबा खोंगतांग अमनी हाइरी अमसुंग कॉमनवेल्थ गेम्स तंगसी मणिपुर की बॉक्सर मंदेंगबम जादू मनी सिंह किलोग्राम 85 की सेमीफाइनल सानरगनी पाउ लोजरे।